Hello everyone, good morning. मैं अयुक्की मतमने हुजिक्से मचासु स्कूल जाखरे हुजिक्से मैं खरस खरा तौरोगे है ना बाजार चटके मुतौरी सुंगलोय लोय देदा तल्ले ई बाजार चटमंदना तल्ले मैं चानिंगक्तरे अदो उपाय लेते ꯌꯨꯝꯒꯤ ꯈꯣꯔꯣꯁ ꯃꯨ ꯂꯣꯏꯁꯜꯂꯦ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯑꯗꯣ ꯃꯆꯥꯊꯣꯏꯕꯤꯗꯣ ꯃꯕꯨꯡꯅ ꯑꯪꯒꯣꯟꯕꯥꯗꯤꯗ ꯄꯨꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯂꯩꯇ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯄꯨꯠꯂꯥꯎ ꯆꯠꯂꯨꯔꯒꯅꯦ ꯄꯣꯠ ꯆꯩꯕꯨꯗꯤ ꯌꯥꯝꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯩꯇ꯭ꯔꯗꯤ ꯂꯩꯇꯕꯗꯤ ꯌꯥꯗꯦꯅꯀꯣ ꯑꯂꯨ ꯀꯩꯀꯥ ꯌꯨꯝꯒꯤ ꯈꯣꯔꯣꯁꯅꯦꯕ ꯑꯗꯣ ꯂꯩꯔꯛꯑꯅꯤ ꯌꯦꯡꯁꯤꯀꯣ ꯉꯁꯤ ꯕ꯭ꯂꯣꯛꯁꯨ ꯀꯥꯞꯁꯜꯍꯧꯔꯒꯦ ꯕ꯭ꯂꯣꯛꯁꯨ ꯑꯃꯈꯛ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯑꯗꯣ ꯉꯔꯥꯡ ꯃꯨꯛ ꯉꯁꯥꯏ ꯆꯠꯂꯨꯏꯅꯦ ꯑꯩꯁꯦ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯃꯨꯛ ꯂꯧꯕ ꯑꯗꯣ ꯉꯁꯤ ꯃꯨꯛ ꯃꯅꯝ ꯌꯦꯡꯉꯨ ꯑꯩꯅ ꯑꯥꯗꯩ ꯈꯣꯔꯣꯁꯇꯣ ꯇꯧꯔꯛꯀꯦ ꯈꯜꯂꯛꯄ ꯄꯣꯠ ꯆꯩꯗꯨ ꯃꯨꯛ ꯌꯥꯝꯃꯦ ꯂꯥꯞꯄꯤ ꯑꯗꯨꯒꯩꯗꯤ ꯄꯣꯠ ꯆꯩꯗꯣ ꯌꯥꯝꯅ ꯂꯣꯗ ꯇꯧꯗꯣꯏꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯧꯕꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨꯅ ꯈꯔ ꯖꯥꯡꯅ ꯂꯥꯛꯑꯦ ꯉꯔꯥꯡꯗꯣ ꯂꯩꯒꯦꯕꯨꯗꯤ ꯈꯜꯂꯝꯕ ꯑꯗꯣ ꯆꯠꯂꯒꯦ ꯂꯪꯀꯥꯗ ꯑꯃꯨꯛ ꯉꯁꯤ ꯑꯃꯨꯛꯀ ꯆꯠꯃꯟꯗꯅ ꯂꯣꯏꯔꯦ ꯑꯩꯁꯦ ꯇꯟꯖꯜꯂꯛꯑꯦ ꯍꯥꯏꯁꯤꯅꯤ ꯕꯖꯥꯔ ꯆꯠꯂꯨꯅꯁꯨ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯉꯟꯇꯥꯅ ꯁꯨꯝ ꯍꯜꯂꯛꯑꯦꯗ ꯈꯣꯔꯣꯁ ꯀꯩꯀꯥ ꯂꯩꯔꯒ ꯁꯨꯝ ꯌꯥꯡꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯇꯩꯗꯤ ꯆꯪꯅꯤꯡꯉꯥꯏ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯈꯣꯔꯣꯁ ꯁꯤꯠꯇꯅꯤꯅ ꯌꯥꯡꯅ ꯕꯥꯔꯣ ꯃꯃꯥꯡꯗ ꯌꯧꯔꯛꯑꯦ ꯑꯗꯨ ꯁꯤꯗ ꯖꯦꯔꯨꯝꯗꯩ ꯆꯧꯃꯤꯟ ꯀꯩꯀꯥ ꯑꯉꯥꯡꯁꯤꯡꯒꯤ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯄꯤꯖꯅꯕ ꯁꯤꯁꯤꯡꯁꯤꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯝ ꯄꯤꯖꯗ꯭ꯔꯗꯤ ꯃꯣꯏ ꯆꯥꯅꯤꯡꯉꯦꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯆꯥꯅꯤꯡꯕꯅꯦ ꯑꯉꯥꯡꯉꯩꯗꯣ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯁꯨꯝ ꯊꯝꯃꯤ ꯂꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕꯤ ꯅꯥꯏꯇꯗꯤ ꯄꯤꯖꯗꯦꯕ ꯑꯗꯣ ꯑꯃꯨꯛ ꯆꯠꯂꯗꯤ ꯁꯨꯃꯥꯏꯅ ꯈꯣꯔꯣꯁ ꯇꯧꯔꯛꯏ ꯑꯗ ꯑꯥꯂꯨꯗꯩ ꯃꯦꯒꯤꯗꯩ ꯊꯥꯎ ꯊꯨꯝ ꯁꯤꯒꯨꯝꯕ ꯍꯥꯕꯤ ꯖꯥꯕꯤ ꯃꯆꯥ ꯃꯁꯨ ꯋꯥꯠꯄ ꯌꯥꯗꯕꯁꯤꯡꯁꯦ ꯑꯗꯣ ꯂꯣꯏꯁꯜꯂꯝꯃꯅꯤ ꯁꯤꯒ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯃꯥꯏ ꯃꯐꯝꯗ ꯊꯝꯃꯝꯃꯒꯦ ꯃꯆꯥꯊꯣꯏꯕꯤꯁꯦ ꯃꯕꯨꯛ ꯐꯕꯩꯅꯤ ꯃꯌꯥꯝ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯇꯧꯕ ꯅꯝꯃꯤꯁꯦ ꯄꯩꯁꯥ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯗꯤ ꯀꯞꯅꯒ ꯂꯩꯍꯧꯔꯗꯤ ꯑꯩꯁꯨ ꯇꯧꯕ ꯅꯝꯃꯣꯏꯗꯅꯦꯕꯀꯣ ꯁꯥꯟꯇꯤꯗ ꯆꯠꯄꯁꯨ ꯅꯝꯃꯣꯏꯗꯅꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯊꯣꯛꯑꯝꯗꯥꯏꯗ ꯃꯉꯣꯟꯗ ꯁꯨꯝ ꯃꯤꯊꯥꯏ ꯂꯩꯔꯛꯀꯅꯤ ꯑꯗꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯅ ꯆꯠꯂꯗꯤ ꯃꯥ ꯁꯨꯝ ꯈꯪꯉꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯕꯥꯏ ꯕꯥꯏꯒ ꯇꯧꯍꯧꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯗꯤ ꯑꯩꯁꯨ ꯆꯠꯄꯗꯣ ꯋꯥꯈꯟꯗꯣ ꯀꯩꯝ ꯈꯟꯗꯦꯅꯀꯣ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯃꯃꯣꯟꯁꯦ ꯂꯨꯝꯅ ꯂꯩꯗꯣꯏꯅꯤ ꯑꯉꯥꯡꯗꯣ ꯀꯞꯍꯧꯏ ꯍꯥꯏꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯌꯥꯝ ꯍꯣꯠꯅꯕ ꯅꯝꯃꯤꯅꯦꯕ ꯑꯩ ꯂꯥꯛꯄꯒ ꯃꯥꯁꯦ ꯑꯪꯒꯣꯟꯕꯥꯗꯤ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯄꯗ ꯉꯥꯏꯔꯝꯃꯦ ꯃꯕꯣꯛꯀ ꯑꯗꯣ ꯑꯩ ꯂꯥꯛꯄꯒ ꯃꯥꯅ ꯑꯆꯥꯄꯣꯠ ꯀꯩ ꯂꯩꯔꯛꯏ ꯍꯥꯏꯅ ꯑꯗꯣ ꯂꯥꯂꯤꯄꯣꯞ ꯂꯩꯔꯛꯄꯗꯣ ꯄꯤꯖꯔꯦ ꯃꯉꯣꯟꯗ ꯁꯨꯝ ꯁꯥꯟꯅꯅ ꯂꯩ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯕꯩ ꯏꯅꯦꯝꯕꯣꯛꯀꯤ ꯄꯥꯂꯤ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯂꯣꯏ ꯂꯣꯏꯁꯜꯂꯝꯃꯒ ꯐꯤꯁꯦ ꯉꯥꯏꯍꯥꯛ ꯁꯥꯗꯣꯛꯀꯦ ꯏꯅꯦꯝꯕꯣꯛꯁꯨ ꯆꯥꯛ ꯊꯣꯡꯉꯤ ꯂꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯐꯤꯁꯦ ꯉꯥꯛꯇꯪ ꯁꯥꯗꯣꯛꯀꯦ ꯇꯧꯕ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯐꯤꯁꯦ ꯍꯧꯕꯗ ꯈꯔ ꯆꯥꯎꯕꯤꯕꯗꯨꯒꯩ ꯁꯨꯝ ꯑꯩꯅ ꯌꯦꯡꯕꯤꯕ ꯅꯝꯗꯔꯦ ꯏꯅꯦꯝꯕꯣꯛꯅ ꯁꯨꯝ ꯇꯞꯅ ꯍꯣꯠꯅꯕꯤꯈꯔꯦ ꯁꯨꯅꯥ ꯈꯟꯕꯗꯩ ꯂꯥꯏꯖꯩ ꯊꯣꯡꯕꯗꯩ ꯐꯤ ꯃꯇꯦꯛ ꯑꯃ ꯍꯦꯜꯂ ꯃꯥꯅ ꯁꯥꯔꯤꯁꯤꯁꯨ ꯏꯅꯦꯝꯕꯣꯛꯅ ꯇꯞꯅ ꯁꯨꯝ ꯁꯥꯕ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯒꯦ ꯐꯤ ꯁꯥꯕ ꯌꯦꯡꯁꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯅꯥꯠ ꯑꯃ ꯑꯣꯏꯔꯁꯨ ꯁꯨꯝ ꯁꯥꯖꯜꯂꯝꯃꯒꯦ ꯍꯥꯏꯅ
नादा मसाबा लोरे मैम फी मतेंग मचूसे खुप्पा ममा मैम फजाबना सेंकी वाइट सिगा क्याम चानरिनो फी सावसो याम नुंगाइको यांगदना अदो नादा मगा चेना तंगदा सुम सादोई नोंगमदा सुम फी मतेक अनीबु साना मी सुम सारगे आई सारदी सुमने konjalamage Hello everyone, nasi ayuk ni mo ko. Do vlog se ending tau ge na do nahawai na tu pi ma lon gani hai ba do ko tu no pi vi lo sare phajaba comment taw na hai pi ro simple ni da machin thi do ro ba ni ayu ji nang video on tau tu bi hai on tau Makon naman na chapchana wo kare मैम से नुसी बराय विरो नुपी को ओरदी से लई लोला हापनी नुपानी ना सिंपल ओहन की मा चाउ मंगाय रदी मा से चाउथोकी बजाय मैम हुजिक सुम चाथोक चसिन कनो इनाव नुपी चटकदा बगा थोदी जुम पी गरानी मा उपजना बजी धंदानी ना को डिजाइन भी नुसी गबनीदा पोम से खर चावना हापीरे तागरे सी कनो लौ लाते आई खनबा फोन नंबर सु पुगीदे पीचु पिरमदे मयांगिनी अदोना सिलामे युक्ता सी ब्लाउज तो सिलेने द लौ लाकने आई ओरेन बारोदा माइ दो लोइरा बाइना इंगो को लाइने अदोनी मैम आइगी वीडियो से मतांग लोइसनलागे को याम सांगनागा नंबर संगदरे फी ताइनिंगाई खरा लई दो फी सुना हां सादोके तवेनी अदो मैम वीडियो से मतांग से लोइसनलागे नुगाई बिरदी लाइक शेयर सब्सक्राइब तविरमो नेक्स्ट वीडियो ना मैम नसी अदो मैम नसु बेग लोन बगी थांगलो आइना नुसी बा कमेंट तौरई को आइना को खतंग वाई संगी के को दो संग कांदा सुम थांगा चरके दुगैदी बेग सु सुमाइना हुमरी लैरेबा सिगजे खरा सेल ओइग्रादी सुम थांगा जाबा बेग से लोजन नमु थमनो से तल्लिबैना दो वायर दी लई सिगा वायर थु थमेबा अदो लई लोनबा बास्केट सु थांगा लो हाइबनी अदो दे लोलकनी बा दु हाना लोलकनी आई लोन गदबा लई मी पांगनाबा यावरिबा दो बास्केट तो मचा दो लई हेकबै अदो लोलदी सुम याम दो शेयर तोरकनी को दो सिगे देसिगा लोइसनलागे भिडियो से